अहानबदे यामना मरुइबा पाउ खरा अपडेट थमजगे मोदी अमसुंग अमित शाह जनवरी 13 अमसुंग फेब्रुवारी 13 दा असमदा लाकदौरी अमित शाह ना गुवाहाटी दा लेरिङैदा मणिपुर की कुकी एमएलए 13 उनगद्रा इक्वी स्टेट असेंबली इलेक्शन सिंग पांगथोकदौरिबा लेबाक असिगी स्टेट मरी अमसुंग यूनियन टेरिटोरी अमगी मनुंगदा यावरिबा असमदा मिखल असिगी मांगोइना था असिगी 13 होम मिनिस्टर अमित शाह स्टेट अदुदा लाकलगा मथंग थागी 13 मरी दना प्राइम मिनिस्टर नरेंद्र मोदी असमदा लाकनी हाइन स्टेट अदुगी चीफ मिनिस्टर हिमंत बिस्वा शर्मा ना पाउमिसिंग दा फोंगदोखरे वाफम असि चीफ मिनिस्टर ऑफिशियल ओइना पाउमिसिंग दा फोंगदोखिबगी मतुंग इना करिगुंबा होम मिनिस्टर अमित शाह ना था असिगी 13 दा असमदा लाकदब ओइरबदी महागन स्टेट अदुगी कैपिटल सिटी गुवाहाटी दा लेरिङै मणिपुर की कुकी जोगी बीजेपी की तरेट यावनो एमएलए 13 उनरगद्रा हाइबगी वहांग पॉलिटिकल सर्कल खरदा हंगरगली वहांग असि मणिपुर फेब्रुवारी 13 2025 तगी चलाइरखिबा प्रेसिडेंट्स रूल की लेंगाक असि अहान बतंक की था तरु की मतम लोइख्रबा मतुंग अनिरक सुबा ओइना था तरु की मतम अदुमक संगदोक हलकलबा मतुंग लेंगाक असि सही अमा मपुंग फारकपगी अरोइबा नुमित असि मथंग थागी 13 गा निथोइदा ओइगदौरिबनी मरम अर्सना मणिपुर मखाताना प्रेसिडेंट रूल संगदो हलकपदा मरी लेना कॉन्स्टिट्यूशन की प्रोविजन सिंग द सेमदोक सेमजिन तौबगी तंगाई फदबा लेबगा लोइना लेंगाक असि सांगतानबगी एमेंडमेंट सिंग सत्थरकपदा पार्लियामेंट की हाउस अनिमक्कीसु अयाबा लौदबा यारक्तबगा लोइना मणिपुर की 13 सुबे असेंबली इलेक्शन सु मथंग सही 2027 की फेब्रुवारी मार्च फाउबगी मनुंगदा पांगथोकदबना यूनियन लेंगा की लुसिंगबा सिंग यावनो बीजेपी की नेशनल लीडर सिंग ना मणिपुर अनौबा पॉपुलर गवर्नमेंट अमा लहनिग पदा कुकी जोगी ग्रुप सिंग ना यावनो सीएसओ सिंग ना मखोई की डिमांड की वफम कन्ना ताक्सिलकपना होम मिनिस्टर की खोंगचत मनुंग द गुवाहाटी मखोईगा उनरगद्रा हाइबगी वहंग थोरकपनी सेंटर की लुसिंग बसिंग ना मणिपुर दा सलाइरक पीआर की लेंगा असि लोइद्रिङै की मनुंग द पॉपुलर गवर्नमेंट अमा लहनिंगबगी इंगित पिरकपदा कुकी जो सिंग की मपुंग ओइबा सीएसओ सिंग ओइबा कुकी जो काउंसिल केजेसी इंडिजिनस ट्राइबल लीडर्स फोरम आईटीएलएफ अमसुंग कमिटी ऑन ट्राइबल यूनिटी कोटू ना सिंगबना मखोइना तालिबा लेजिस्लेचर की पावर याव यूनियन टेरिटोरी सेपरेट एडमिनिस्ट्रेशन की डिमांड असि मणिपुर की मथंग की मिखल कुमजा 2027 दा पांगथोक्त्रिङैगी ममांगदा सोइदना पीरगनी हाइबगी अईबसिंग स्टेट अमदी यूनियन लेंगाकना पीरगदी सेंटर की लुचिंगबसिंग मणिपुर पॉपुलर गवर्नमेंट अमा लेहलकपदा कुकी जोगी एमएलए सिंगना सरुक यागनी हाइबा वफम फोंगदोखिबा लेरिबनी हाइरिबा वफम असि कुकी नेशनल ऑर्गेनाइजेशन केएनओ अमसुंग यूनाइटेड पीपल्स फ्रंट यूपीएफ ना कौंसिल लिबासु तौनरिबा ग्रुप सिंग असिगी मिलिटेंट ग्रुप सिंग नसु हाइदुना सबयुंगना लेप्तुना लेरकपना मणिपुर दा अनौबा लेंगाक लेहनिंगलिबा सेंटर की लुचिंगबा सिंगी मरक्तगी होम मिनिस्टर ना के आसाम खोंगसित के मनुंग द मणिपुर की कुकी जोगी एमएलए 13 खक्तना तना फुरुप सिंग असिगी सीएसओ सिंग अमसुंग सु ग्रुप द लेरिबा सिंग मिहुत सिंगसु उनरमगद्रा हाइबगी वफम थोरकपनी अदुम ओइनमक हौजिक फावबगी ओइनदि होम मिनिस्टर अमित शाह ना के आसाम खोंगसित के मनुंग चन्ना मणिपुर की कुकी जोगी एमएलए 13 यावना मखोइगी सीएसओ सिंग अमसुंग सु ग्रुप द लेरिबा सिंग सोइदना उनरगनी हाइबगी वफम लेखाई ताद्री अदुम ओइनमक आसाम की चीफ मिनिस्टर हिमंत बिस्वा शर्मा ना पाउमिसिंग द फोंगदोखिबगी मतुंग इनदि अमित शाह ना थासी 13 दा आसाम दा थुंगलबगा पांथादना डिब्रुगढ़ दा सतुला मफम अदुदा आसाम की अनिसुबा लेजिस्लेटिव असेंबली कॉम्प्लेक्स अमा सानबगी उरेक उयुंग तमगनी अदुगा मियाम की रैली अमदा सरुक यादुना वांगांगनी हाइरी अमरोमदा प्राइम मिनिस्टर ना आसाम की पांगथोकदबे मिखल असिगे मांगोइना मथंग थागी 13 का मरी दा लाकनी हाइरी प्राइम मिनिस्टर की खोंगसत असिदा महाकना कोकराझार रेलवे कोच मैन्युफैक्चरिंग फैक्ट्री अमा सानबगी उरेप तंबगा लोइना तोंगान तोंगानबा प्रोजेक्ट सिंगी मखादा असम दा पाइखत पसको थौरांगी थबुक सिंजु संगागनी हाइरी प्राइम मिनिस्टर की खोंगसत असिगी दमकता असम लेंगाकना डिब्रुगढ़ डिस्ट्रिक्ट की मोरोन द पीस एरिया एंड एडवांस लैंडिंग फैसिलिटी अमा फावबा सेमगतले हाइबा मफम असिदा प्राइम मिनिस्टर ना थुंगलगदी महाकना डिब्रुगढ़ अमसुंग इतनगर की मरक्ता सथुक ससिन तौबदा संगदबा मतम हंथलगनी अमसुंग डायरेक्ट फ्लाइट की खुदोंचाबसु लेरगनी हाइना फोंगदोखी पन्युया याबदी मथंग थागी 13 का मरीदा प्राइम मिनिस्टर नरेंद्र मोदी ना असम दा सोइदना लाकलगदी तेलबा था अहुमगी मनुंगदा महाकना स्टेट अदुदा लाकपा अहुमलक सुबा ओइगदौरिबनी ऋषिकांता की अरोइबा मथौ मंगम कक्सिंग खुनौ तुमु लाकपा वाटर सप्लाई स्कीम की मथंग तपक थोखरे ऋषिकांता बु नोंमै बेरेन ना कापनी मिट येट की मिटलुदा मरु अमा पालम की माकी खंगनरम बिनुपी फादुना सराक पिद्रि फावबा खुंगिंग सेक्शन गनी जेसे था असगी कुनगा माथोई की नुमिदांग पुंग 13 खरा हेलकपदा मथोंग खंगदबा कुकी खुलाई पाइबसिंग सुरासानपुर पीएस तगी नोंगचुकलोमदा किलोमीटर 3 लोमदमक लापना लेबा ती नाजांग खुलगी मफम अमदा नोंमैना कापतन हाटकिबा कक्सिंग खुनौ उचान मखोंग लाइकाई वार्ड नंबर 7 दगी एम ऋषिकांता हक्सांग असि नुमियुम मतुंग पुंग अनि तारामदाई जेनिम्स की मिरेल संगदगी थौदोक असिगी मायोक्ता सेमखिबा जेसी अमसुंग लाइकिद्रबगी मुंग मियोसिंग लौदुना महाकी पोकनाफम कक्सिंग खुनौ उचान मखोंग लाइकाई तुमु लाकपा वाटर सप्लाई स्कीम की मथक्ता लेबा निंगथीजना सेमलबा सिंगी मफम अमदा अरोइबा मथौ मंगम पांगथोखरे जेनिम्स तगी मफम असिदा
thunglaraba matung ngasi numidang waram pung taruk ka makhairom tarakpada aroiba mathau mangam pangthokibani haina laikhidraba Amrisikantagi apokpi masin manaugi masanapa amana pauchi asita phongtorakhi Haujik Faubagi oina mahaki haksangbu postmortem examination tawkhibagi report phangdribaga loinana examination adubu Churachandpur district hospital da pangthokhibanina pausi asigi maikaidigi mahaki haksangda nomoi maru kaya palambagi haina hanglubada mahakna hai mahaki haksangi tunglom thangba saruksingda yengbada nungairaroi haiduni yengdre suknatagi maigi saruk khaktamuk yengbani adubu yet thangba mitki natonga tainaba mitluda nongmai maru amana pankibagi apikpa makul ama leiramki adubu mahakpu hatpada sinaki nongmai adu berel nongmai oibana tunglom thangba saruktadi phibam kaina suklamgani haina phangdoraki laikhidraba kantagi masin manapurna marini masigi manungda nupa ani nupi ani ni aduga mahakna humsubani haina phangdoraki amoromda pause asina Risikantana Nepal gi plastic company amada thabuk torombodo thagi tolop kaya phangbagi amasung mahakna Churachandpur lam ama leiramba leibra haina hanglubadadi mahak tolop sapsana hairaktrabasu Nepal gi selda tha amada lupa lising humdra gumba phangba mali herki aduga Churachandpur da mahakna lam inkol ama leirambagi matangdadi sapsana lam adugi patana singbu udribani na khangba ngamde herki ngasi mahaki haksangbu Jenims ki mirel sangi aroiba mathau mangam pangthoknaba JSC amasung imung manunggi miyosingna lauba lakpa khongsata yaurakhiba JSC gi ko convener sarangtem Susilna phongdoklambada laikhidraba thawai yaudra haksang ase Imphal puraklaba matung thaudok adugi matangda laukhat case NIA da sinaduna senabasung khwaduna logi matung inba serak Phanganaba JSC na governor da memorandum piduna taksinkhre governor na su memorandum ta pankhiba demand singi manungda mapung oiba khara thabuk to onthorakre Risikantana hinglingai matamda Nepal gi plastic company amada thabuk tawrambani na mahak laikhidabada mahak imung manung na mayokna riba seltumgi awaba khudongchadaba kaya yengbiraga mahak ki pokminaba mayam badalenga ki thabuk ama pibinaba taksin kibani hairi governor nasu Manipur da popular government ama laglaba matungda demand asi thabuk oina pangthoknaba hotnagani haibagi thajaba pirakpa laikhre hairaduna wat hauriba demand singi matangda su governor na thajaba pirakpadagi aroiba mathau mangam pangthoknaba mahaki haksang asi launaba miyamga punna khannaraba matung torep lobani hairi ko convener na makatan hai misi asita maru oina senari ba Chingnu Haokip hairiba nupi asi su pharaga maralgi matung ina chairak pidre fawadi JSC na makatana democratic oiba khongjang singki kani JSC gi maiki governor da pi ki pung humdragani toigi matamdi loikhre maram asina atuba matamda mihar asida senaba maral leiba sing pharaga chairak pinabagi damakta Hayengsu governor ka unaduna memorandum amasu pisinduna taksin-gani hairi loinana Risikantagi account da yauba senfam sing lauthok khidanaba amasung account adu sis tawdabaga loinana mahaki Churachandpur da leiba lam adusu manghandanaba mathau taba thabuk sing laukhatkani haibagi thajabasu governor na pirakre adum oinamak JSC gi phangdriba demand sing mafung phana thabukta onthoraktriba fawbadi khongjang handokloi haiki ngasi Risikantagi haksangbu Jenims ki mirel sangda mahaki mayum tamna Pubagi lambida miyamna ayang puli lambida laklaga singjamai fawraklaga NS 102 paringda satki khongchat asida police personnel singna sung ngaksenki Sahi ahumgi mamang tatuk bikiba ichanupi gi justice phanganbidre lengakna NIA da hairabasu case laukhatpidre saddi bala Thase kunga mathoi gi numindang du Churachandpur da mathung khangdaba Kuki jogi kulai paibasing nongmena kaptun hatkiba kaksing kunau uchan makhong lekai ward number 7 dagi Risikantagi mihat ki matang dagi Churachandpur police na case ama laukhatlaba matung da panthadana case adu NIA da khusana khibadagi ngasi dagi ni sahi ahumlom gi mamang da February 10 ga nithoi 2023 da Kangpokpi police station gi subnatagi kilometer ahumlom tamang lapna leiba sangu bongkulgi mafam amada mihat tin hatok pikiba kwa kaithel konjeng lekai dagi akoijam nongan bagi abok pinam haki masanu pa asi sahi ahumlom ki mamang da hatok pikrabas tawdok adugi matang da ngasi phawa achumba phangdri haina phangdorakli tawdok adugi matang da JSC ama phawa semdana justice phangan baga loina tawdok adu da government of India ga ceasefire agreement tawnari ba NNCN IM ki kedar sing chen nabani na Manipuri lenga ki maikai degi tawdok asigi case adu NIA da sinnabi na Ministry of Home Affairs matam adugi Manipur lenga na March 2023 da iba serol pi dun hijakrabasu NIA gi maikai degi ngasi phawa tawdok adugi case Laukhatpa leitri haina phongdorakhi Manipur lengak na haijabada fawada NIA na case laukhat piraktabadagi haukiba kumja 2024 da makna petitioner oiduna High Court of Manipur da petition civil number 631 of 2024 file tawki petition asigi respondent singna Ministry of Home Affairs ki Home Secretary gi khuthang da Union of India Manipur lengak ki mahusenba Commissioner Home amasung National Investigation Agency gi Director General hairi petition asi High Court of Manipur na laukhat piduna masigi wail asi fawa sathabirakli adum oinamak hojik fawada tawdok asigi case NIA ne laukhat pidri loinana case asigi mathangi wail tha asigi
कुंथ्रागा माथोइदा मखाताना सथरगनी हाइना सुफोंदुरगली मागना मखाताना हाइ इचानुपा लेखिदबा थौदोकी मतंग दलेंगा के मैकैदगी करिगुंबा अमता फंगबा लेथ्री मसी ओइरबसु इसागी दमकता ममल लौबदी पामदे मसीगी मोहत इसाबु हाटपा मिहाटपा सिंगबु लोगी मतुंग इना फारगा पिफम थोकपा सैराक पिहन्निंगी हाइना सुफोंदुरकी Panbaya badi thaudu kasi ki matang da kangpokpi PS na IPC section 302 amasung 34 ga loinana and unlawful activities prevention act section 15 16 18 amasung 20 ki makada case FIR number 8/2023 sung moto da register tawduna lokhat ke bani laikhidraba ki haksang bu February 10 ga 2023 da rims ki mirel sang da postmortem examination tawki bani aduga Manipur lenga ki commissioner home gi maikedi ki March 10 2023 the Ministry of Home Affairs ta iba serul amathaduna case asi NIA da thijil hanbina ba haije ki bani adubo Manipur lenga na haijara fawda lokhat pidabada gi petitioner oiribi laikhidraba gi apokpina March 14 2024 the Manipur Human Rights Commission da wakat ki bani wakat adu ki matung ina commissioner da March 10 2024 da lenga ki commissioner home amasung DGP da direction pi tuna case adu ki investigation kumang section na sathanaba khangan ki bani adum oinamak NIA gi maikei su case asi lokhattabaga loinana thaudok asiga justice phanglaktabadagi laikhidrabagi apokpa akoijam ongbi santi balana September 2024 da High Court of Manipur da wakatuna masana pabu tamthina tukpikhiba thaudoki matangda kangpokpi PS na lokhatpa case adu NIA da sinhanbina ba direction PBU haiduna wakat khibani America na missile attack sa tharakadra haibagi akiba lerakpana Ayatollah Khamenei underground bunker da lotre America gi missile attack sa tharakadra haibagi akiba lerakpana Ayatollah Khamenei underground bunker da lotre haina Times of Israel gi report amana phongdoragli report asigi matung ina Tehran da leiba aronba underground bunker amada Iran gi supreme leader Ayatollah Khamenei lotkraba matung da mahaki thabuk thorom sing ahum so masanupa masuta sinaram khre Ayatollah na lotliba underground bunker asi yamna sawung amadagi amada phawdok pa yaba makhali matik mai leiraba bom amadi misala sing bathukai ba fawbada wagada baleinungi bunker makhal amani ningsing ba yabadi America gi president Donald Trump na hoki banamit kharni gi mamangda America gi khwaidi gi matik mai leiraba lan gi jahaz US Abraham amadi fighter jet F-35 na sing ba lan gi khulai sing Iran yausilak khre haina aki akhang pikhi ba leikrabani Donald Trump na Iran da iho horiba Ihauroi singi matakta Ayatollah na forces na aduna mi hatpagi thabuk liptrabadi landaragani haina phongdoki basu laikhrabani adubo hojik phawagi oinadi America na Iran da landaba lei 3 experts na phongdorpagi matung ina America amadi Israel ani na satharakli bathawung asi yengluragadi Iran gi matakta sobo attack ama soidana satharakwa yana leiri hojik Iran bu America amadi Israel ani na maikai mari dagi koisinduna thamkibaga loinana lan gi khulai kaya deploy tawduna thamkrabani hairi sairagasta Iran gi Islamic Revolutionary Guard ki commander na Iran su America gi matakta sabsana kut hannabagi thawrang pumnamak leire haina phongdorakrabani hairi nakala maramda hojik Iran da ihau hauriba ihauroi singbu asawbagi pankailan toktana lep leitena Iran government gi office kaya occupy tawbagi thabuk sathari Iran da ihauroi singna khwaidagi sauriba asoba maram ama hairagadi Ayatollah gi miryang makhada salairiba government asina lebak asigi miyam gi tangai fadaba polam singi mamal khamthengna tangkhalakpa miyam gi yengdana makoi gi apamba ta tawrakpa amadi corruption ka hena wankalakpadagi misimina yauraba ihau asi paksanna satharakibani hairi Afghanistan da unyawa nonglei lungsina miyoi humpuga mathoi rom Hatkhre paksanna amang ta thokre Afghanistan da ungi nonglei nungsina miyoi humpuga mathoi rom hatkibaga loinana paksanna amang ta thokre haina phongdorakli Afghanistan gi disaster management gi maikai dagi phongdorakibada hojik phawbagi oina miyoi chamaga tara henasu unyawna nonglei nungsit asina asokapan nanghankhre haini Afghanistan gi disaster management gi spokesperson na phongdokkibagida ungi nonglei nungsit ka loinana landslide tholakpana maram oraga yum samri ga yangkai ga nipan lom su manghan takan khre loinana Afghanistan ki maru ibelambi sing unna paisin kibadagi sathok sasin gi thabuk ta su sauna yet upon peak re hari local administration na phongdokkibada landslide ki thavdok ta imung amagi miwi mapan lom su punna sikre haina phongdorakle